Ngasigi video asidagi nungsi nungongi matangda yamna khangjinbada kanagadauba wa khara khangminasi. Video asibu loidri fawu yengbiduna kanaba khara phangbiragadi channel asibu subscribe tawiramu. Number 1. Hojing matamdadi love letter pinaba asi kaya tawnadre. Adubu study amagi matung ina aikhoigi khunna iba love letter asina text message tagi hena aikhoina letter adubu pigadoriba miyoi adugi mafamda emotional oiba heli hairi. रहा नहीं जाता तड़प ही ऐसी. Number 2. Study amagi matung ina nupa nupi ani kaina maisa khanglingai manungda thamoi kaibagi chang asi nupa dana heli hairi. Number 3. Kariguma matamda maru mapang punnaga faminaraga asum wari watai sabada aikhoida wanganglaktabida leriba miyoi adu aikhoibu pamjaba miyoi ama oirambasu yawi. Number 4. Aikhoina kaidongaida matam kuina kainaruraba miyoi amaga amuk hanjanagi haina khaloidabani maramdi madugi matik mayai phanayamna kalabasu asengbamakti madu lairik ama madugi loisinpham khanglaba matungda hanjin pabaga chap manai. Number 5. Mi khudingmakna I love you haibadi ai nangbu nungsi haiba wahai asidi loinamak haiba ngamgani adubu ngasagi nungsi hairakliba miyoi khudingmak adunadi madubu asengbani haiduna mahakki nungsiba adu ngaiba amadi khudam piba ngamloi maram asina asengba nungsiba adu matam amada soidana khanglakkani matam madudadi aikhoida nungsi haiduna leiramliba mipum khudingmak adu asengba nungsibadi amakhangni haiba asi soidana khanglakhigani. Number 6. Nupi ayambana makoibu nungsibagi matau sengna utokpa nupa adudagi hena makoibu nungsidaba saduna yengsinada sana yengliba nupa aduna hena pamjaba heli maram asina asingbu nupa singdi makoina phanayam nungsijaraba nupi adu fawbada makoina nungsinadaba saduna leiribani. Number 7. Nupi singdi makoina pamjaba miyoi aduga tasengna mitchanaba ngamde maram aduna adomna adomgi GF tuda hekta mitchana silu mahakna mitchanaba ngamdrabadi tasengna adombu nungsirabani. Yes. Number 8. Adomna nupi amana adombu nungsijare pamjare haibasi khangge hairabadi miyam tinba mafamda natraga class manungda mipum khudingmakna phagi amada noknaringai manungda nupi aduda yengsilu kariguma mahaknasu adomda yenglamba targadi mahakna adombu tasengna nungsijarabani. Number 9. Nujaoibi khudingmakna makoina thakiba text message adu reply piningai oidrabasu karigumba reply amadi pami maram aduna asingbu nupasingdi reply piba natraga anaubu wari ama haurakani karigumba adomna mahakpu thamoi sengna nungsijaraba amadi kanagumba miyoi amagi mafamda choithok haningdrabadi masi hekta try tawbiyu. Number 10. Kanagumba miyoi amana thamoi sengna nungsijaba miyoi adudadi oidaba ngangba asi luna thoi maram aduna adomna masigi misi pangbrane gana khanbirunu maramdi mahakna adombu nungsijaduna oidaba ngangba ngamdribani. Number 11. Nupa taragi manungda nipandi nupi amagi problem taba ngami adubu nupi taragi manungda ani khaktana nupagi problem tabiba ngami masimadi mayamna sumilali haibadu comment haibiramu. Number 12. Nupesingna khwaidagi pamjaba asi nupa amana makhoigi maming toina sijinnaduna kaubiba aduni maram aduna adomna hana baby bu haigera darling bu haigera adagi ate hairamba targasu masidagi masi amuk try tawduna yengbiyu. Number 13. Karigumba nupi amana kanagumba nupa amada mahaki problem sing paudamjarabadi madu complain tawba nate madu mahakna miyoi adubu tasengna thajabadagini maram aduna mahaki problem sing adu tawbuna fai amadi ada tawbuna fai haiba
ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯍꯟꯁꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ꯫ ꯅꯝꯕꯔ 14 ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯈꯪꯂꯨꯗꯕ꯫ ꯅꯝꯕꯔ 15 ꯑꯉꯥꯡꯕ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯑꯇꯩ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯗꯤ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛꯇꯤꯕ ꯑꯣꯏꯕ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯜ ꯏꯆꯦꯁꯤꯡ, ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯉꯥꯡꯕ ꯐꯤꯖꯣꯜꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯦꯠꯄꯤꯌꯨ꯫ ꯅꯝꯕꯔ 16 ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯦꯂꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤꯔꯤꯕꯒꯦ ꯍꯥꯏꯕ ꯇꯥꯛꯄ ꯃꯑꯣꯡ ꯑꯃꯁꯨ ꯑꯣꯏꯔꯛꯏ꯫ ꯅꯝꯕꯔ 17 I love you ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯗ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯏꯃꯣꯁꯅꯦꯜ ꯏꯐꯦꯛ ꯑꯃ ꯐꯥꯎꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯅꯝꯕꯔ 18 ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯁꯥꯁꯤꯡ ꯄꯥꯏꯁꯤꯟꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯅꯝꯕꯔ 19 ꯅꯨꯄꯤꯁꯤꯡꯅ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯅꯨꯄꯥꯁꯤꯡꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯤꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯀꯣꯂꯦꯖꯀ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯁꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯅꯝꯕꯔ 20 ꯑꯩꯈꯣꯏꯅ ꯆꯍꯤ 13 ꯁꯨꯔꯛꯄꯗ ꯑꯩꯈꯣꯏꯒ ꯂꯨꯍꯣꯡꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯟꯅꯅ ꯊꯦꯡꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯤ 75%ꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯟꯅꯅꯗꯤ ꯊꯦꯡꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯅꯝꯕꯔ 21 ꯅꯨꯄꯤꯁꯤꯡꯗꯤ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯏ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯨꯄꯤꯁꯤꯡꯅ ꯃꯦꯀꯞ ꯇꯧꯔꯤꯕ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯑꯁꯤ꯫ ꯅꯝꯕꯔ 22 ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯃꯤꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯒꯟꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯇꯦꯛꯁ ꯃꯦꯁꯦꯖꯁꯤꯡ ꯄꯥꯕ ꯑꯁꯤꯅꯤ꯫ ꯅꯝꯕꯔ 23 ꯑꯩꯈꯣꯏꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯇꯥꯔꯛꯀꯗꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯇꯥꯔꯛꯀꯗꯕ ꯑꯃꯅꯤ꯫ ꯅꯝꯕꯔ 24 ꯃꯤꯑꯣꯏ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗ ꯇꯣꯏꯅ ꯁꯥꯟꯅꯕ ꯊꯦꯡꯅꯕꯤꯔꯒꯗꯤ ꯃꯗꯨ ꯈꯪꯖꯤꯟꯕꯤꯔꯣ꯫ ꯅꯝꯕꯔ 25 ꯃꯤꯁꯛ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨꯅꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯃꯔꯛ ꯃꯔꯛꯇ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯔꯒꯗꯤ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫